ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯕꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯊꯣꯏꯕ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯤ ꯊꯕꯛ ꯁꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯁꯦꯟꯅꯕ ꯉꯝꯗꯕꯗꯒꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯁꯨ ꯌꯥꯝꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯏ꯫ ꯕꯕꯥꯅ ꯃꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯩꯕꯅꯤ, ꯏꯃꯥꯅ ꯃꯤꯒꯤ ꯍꯣꯇꯦꯜꯗ ꯌꯥꯎꯔꯒ ꯁꯦꯜ ꯇꯥꯟꯕꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯅꯤ ꯁꯨꯗꯦ, ꯏꯊꯟꯇꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗ ꯉꯥꯏꯔꯝꯃꯤ꯫ 10 ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯕꯣꯔꯗꯤꯡꯗ ꯊꯝꯅꯕ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯉꯥꯡꯁꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯔꯤꯕꯅꯤ, ꯁꯤꯗ ꯁꯦꯟꯅꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯏꯅꯦꯍꯣꯏꯁꯨ ꯂꯩꯕꯅꯤꯅ ꯃꯅꯥꯛ ꯅꯛꯄ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯁꯤ꯫ ꯏꯃꯥꯒꯤ ꯋꯥꯗꯨ ꯕꯕꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯨꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯃꯥ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ, ꯑꯥꯗ ꯂꯩꯕꯗꯣ ꯑꯩ ꯍꯩꯅꯔꯣꯏ꯫ ꯑꯩꯅ ꯁꯤ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯦ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯅꯪ ꯁꯤꯗ ꯂꯩꯔꯒ ꯃꯥꯡꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯅꯥꯝꯇꯅ ꯁꯦꯟꯅꯕꯁꯨ ꯅꯠꯇꯦ, ꯏꯃꯥꯅꯁꯨ ꯅꯪ ꯁꯦꯟꯅꯕ ꯅꯠꯇꯦ, ꯅꯄꯥ ꯐꯪꯉꯦ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯤ, ꯅꯪꯅ ꯁꯤꯗ ꯂꯩꯔꯒ ꯀꯅꯥꯅ ꯅꯪꯕꯨ ꯁꯦꯟꯅꯕꯤꯗꯣꯏꯅꯣ? ꯑꯩꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯑꯒ ꯉꯥꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯌꯥꯅꯤꯡꯗ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯏꯅꯦ ꯍꯣꯏꯗ ꯂꯩꯔꯒ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯃꯤꯡ ꯆꯟꯅꯕ ꯑꯃꯗꯤ ꯕꯣꯔꯗꯤꯡ ꯑꯐꯕ ꯊꯤꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎꯅ ꯆꯂꯥꯏꯕ ꯕꯣꯔꯗꯤꯡ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯑꯗꯨꯗ ꯂꯩꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯁꯥꯔ ꯃꯄꯨꯗꯨꯅ ꯍꯥꯏꯕꯗꯒꯤ ꯁꯥꯔꯗꯨꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯩꯁꯨ ꯃꯤꯡ ꯆꯟꯈꯤꯔꯝꯃꯤ꯫ ꯕꯣꯔꯗꯤꯡ ꯂꯩꯕꯒꯤ ꯄꯩꯁꯥ, ꯁ꯭ꯀꯨꯜꯒꯤ ꯐꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯅꯕ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯩꯕꯨ ꯊꯅꯝꯃꯒ ꯏꯃꯥ ꯕꯕꯥꯁꯨ ꯑꯗꯨꯃꯛ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯩꯇꯩꯁꯨ ꯌꯥꯝꯅ ꯇꯥꯗꯕ ꯑꯣꯏꯕꯒ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯁꯨ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯥꯔꯗ ꯍꯪꯂꯝꯃꯤ, ꯁꯥꯔ ꯃꯐꯝꯁꯤ ꯌꯥꯝꯅ ꯆꯤꯛꯏ, ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯔ ꯐꯥꯎꯏ, ꯑꯗꯣ ꯁꯥꯔ ꯍꯣꯏꯅ ꯁꯤꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯪꯂꯨꯕꯗ ꯁꯥꯔꯒ ꯃꯦꯗꯥꯝꯒꯁꯨ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯗꯗꯥ ꯍꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯇꯧꯔꯤꯅꯤ꯫ ꯁꯥꯔ ꯍꯣꯏꯅꯁꯤꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ 10 ꯐꯥꯔꯦ, ꯃꯐꯝꯁꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ꯫ ꯑꯩꯁꯨ ꯁꯥꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛ ꯍꯪꯉꯝꯃꯤ, ꯁꯥꯔ ꯑꯩ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯒꯤꯔ ꯈꯪꯗꯦ, ꯏꯁꯥꯗ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯏ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ, ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯟꯅꯗꯣꯏꯅꯤ, ꯅꯪ ꯀꯤꯔꯒ ꯗꯗꯥ ꯍꯣꯏꯒ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ꯫ ꯑꯩꯁꯨ ꯌꯥꯅꯤꯗ ꯃꯦꯗꯥꯝ, ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯇꯨꯝꯒꯦ ꯑꯗꯨꯒꯤꯗꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯁꯤ ꯃꯤ ꯑꯃꯃꯝꯒꯤ ꯕꯦꯗ ꯊꯥꯕꯅꯤ, ꯀꯥꯗꯤ ꯃꯤ 1-2 ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥꯁꯤꯡꯗꯨꯅ ꯑꯩꯕꯨ ꯂꯛꯅꯕꯤꯕ ꯀꯔꯦꯝꯅꯕꯤꯕꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯔꯗꯤꯡꯁꯤꯗ ꯃꯩꯇꯩ ꯃꯆꯥꯅ ꯅꯝꯕꯅ ꯀꯥ ꯍꯦꯟꯖꯤꯟꯕꯗꯤ ꯇꯧꯔꯛꯇꯦ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯁꯦ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ, ꯌꯥꯔꯗꯤ ꯑꯩ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯒꯦ, ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕ ꯋꯥꯔꯁꯨ ꯋꯥꯅ 10ꯗꯨꯗꯗꯤ ꯂꯣꯏꯁꯤꯟꯈꯣ, ꯑꯗꯨꯒ ꯁꯤꯗ ꯂꯩꯅꯕ ꯏꯄꯥꯁꯤꯜꯂꯛꯀꯦ꯫ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯑꯉꯥꯡꯁꯤꯡꯗꯣ ꯈꯔ ꯁꯦꯟꯅꯕꯤꯌꯨ, ꯏꯔꯥꯡ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯧꯖꯤꯛꯁꯦ꯫ ꯁꯨꯝꯅ ꯑꯣꯖꯥꯗꯨꯒ ꯕꯕꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯕꯣꯔꯗꯤꯡꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥꯈꯩꯗꯨ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯧꯊꯣꯛꯄ ꯂꯣꯏꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯥꯔ ꯍꯣꯏꯁꯨ ꯉꯛꯄꯗꯤ ꯈꯔ ꯐꯥꯎꯖꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯀꯨꯀꯤꯅ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨ ꯃꯩ ꯂꯣꯏꯅ ꯃꯨꯊꯠꯂꯒ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯏꯔꯥꯡ ꯇꯧꯔꯦ ꯇꯥꯕꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯣꯏꯅ ꯄꯥꯈꯠꯅꯗꯨꯅ ꯁꯥꯔꯗ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡꯁꯤꯒꯤ ꯒꯦꯠꯇꯁꯨ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯂꯩ ꯈꯪꯕꯗꯒꯤ ꯒꯦꯠꯇꯨꯗ ꯅꯨꯡꯅ ꯊꯣꯡꯕ ꯅꯣꯡꯃꯩ ꯀꯌꯥꯁꯨ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯁꯥꯔꯒ ꯂꯨꯅ ꯇꯤꯟꯅꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ,
ꯑꯍꯤꯡꯗ ꯑꯉꯥꯡꯁꯤꯡꯗꯨꯒ ꯄꯨꯟꯅ ꯂꯩꯔꯤꯕ ꯁꯤꯐꯥꯏ ꯀꯦꯝꯗ ꯆꯪꯉꯣ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯄ ꯊꯨꯀꯠꯄꯁꯤꯡꯗꯨ ꯂꯣꯏꯅ ꯐꯥꯊꯗꯨꯅ ꯑꯍꯤꯡꯗꯨꯗ ꯍꯧꯒꯠꯂꯒ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯁꯤꯐꯥꯏ ꯀꯦꯝ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯦꯝꯞꯇ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯁꯥꯔ ꯍꯣꯏꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯇꯧꯕꯗ ꯃꯁꯥꯒꯤ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯄꯨꯔꯛꯈꯤꯗꯦ꯫ ꯒꯥꯔꯤꯁꯨ ꯂꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯦꯝꯞꯁꯤꯗ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯐꯥꯏꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯕꯣꯝꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅꯁꯨ ꯇꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯥꯟꯖꯅꯔꯒ ꯂꯩꯕ ꯑꯣꯏꯕꯅ ꯏꯁꯥ ꯏꯔꯨꯒꯁꯦ ꯏꯔꯨꯖꯗꯕꯒꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯈꯩ ꯁꯤꯐꯥꯏ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯕꯕꯥꯍꯣꯏꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯔꯝꯗꯦ꯫ ꯁꯥꯔꯒꯤ ꯐꯣꯟꯁꯨ ꯂꯣꯏꯅ ꯆꯦꯜꯂꯛꯄꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯏꯆꯤꯛ ꯆꯤꯛꯄ ꯑꯣꯏꯕꯅ ꯑꯩꯅ ꯁꯥꯔꯗ ꯍꯥꯏꯔꯝꯃꯤ, ꯁꯥꯔ ꯃꯐꯝꯁꯤ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯛꯏꯁꯤꯕꯨ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯥꯔꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯂꯁꯤ꯫ ꯏꯃꯥ ꯕꯕꯥꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯒꯗꯕꯁꯨ ꯑꯩꯒꯤ ꯐꯣꯟꯁꯨ ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯌꯨꯝꯗꯁꯨ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯅꯤ꯫ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯃꯨꯛ ꯁꯥꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯝꯃꯤ, ꯁꯥꯔ ꯁꯤꯐꯥꯏ ꯀꯦꯝꯞꯇ ꯂꯩꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ? ꯑꯩꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯀꯤꯖꯩ ꯍꯥꯏꯔꯨꯕꯗ ꯁꯥꯔꯅꯁꯨ ꯌꯦꯡꯉꯁꯤ, ꯃꯣꯏꯗꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏꯗ꯫ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯗꯨ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ? ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯁꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯁꯥꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯔꯗꯤ ꯀꯤꯕ ꯐꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯅ ꯏꯊꯟꯇ ꯌꯥꯎꯕꯅꯤ ꯍꯥꯏꯗꯅ ꯀꯦꯅ ꯌꯣꯛꯂꯛꯄꯅꯤꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯁꯤ ꯍꯩꯈꯤꯔꯝꯗꯦ꯫ ꯅꯤꯔꯛ ꯇꯤꯜꯂꯛꯇꯕꯒꯤ ꯑꯀꯤꯕꯁꯨ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯐꯥꯎꯖꯔꯝꯃꯤ꯫ ꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯀꯦꯝꯞ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯑꯍꯤꯡꯗ ꯌꯥꯝ ꯀꯟꯅ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯁꯥꯔꯗ ꯍꯥꯏꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯅꯛꯅꯕꯅꯤꯅ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠꯇꯨꯗ ꯆꯠꯇꯨꯅ ꯈꯣꯡ ꯍꯥꯝꯂꯝꯃꯤ꯫ ꯁꯨꯝꯅ ꯑꯩꯅ ꯈꯣꯡ ꯍꯥꯝꯂꯤꯉꯩꯁꯤꯗ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡꯁꯤ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯊꯤꯜꯂꯛꯏꯕꯁꯤꯕꯨ ꯍꯥꯏꯗꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯈꯨꯝꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯅ ꯃꯤ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯗꯅ ꯂꯥꯛꯏꯕꯣꯏ ꯈꯟꯕꯅꯤ꯫ ꯑꯩꯁꯨ ꯈꯣꯡꯗꯣ ꯍꯥꯝꯕ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯂꯨꯈꯝꯁꯤꯗ ꯀꯟꯅ ꯊꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯊꯥꯔꯛꯄꯗꯨꯗ ꯑꯩꯁꯦ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯊꯨꯅ ꯈꯣꯡ ꯍꯥꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯁꯥꯔ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥꯔꯅ ꯍꯪꯉꯛꯑꯝꯃꯤ, ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯨ? ꯑꯩꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯁꯥꯔꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯁꯥꯔ ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯂꯨꯈꯝꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯈꯠꯃꯟꯗꯅ ꯊꯨꯅ ꯊꯣꯛꯂꯛꯏꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯁꯥꯔꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕ ꯌꯥꯔꯦ ꯂꯥꯛꯑꯣ, ꯃꯤ ꯑꯇꯩꯅ ꯀꯩꯝꯇ ꯇꯧꯗ꯭ꯔꯒ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯅꯥꯅꯕꯨ ꯅꯪꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯇꯣꯏꯅꯣ ꯃꯅꯨꯡꯗ ꯅꯊꯟꯗ ꯂꯩꯔꯒ? ꯑꯩꯁꯨ ꯃꯣꯏꯅ ꯊꯥꯖꯕꯤꯗꯕ ꯑꯗꯨꯗ ꯀꯩꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯥꯡ ꯇꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯀꯦꯝꯞꯇꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯩꯅ ꯑꯗꯨꯃꯛ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯟꯗꯨ ꯇꯥꯔꯒ ꯁꯥꯔꯕꯨ ꯍꯧꯗꯣꯛꯏ꯫ ꯑꯩꯅ ꯍꯧꯗꯣꯛꯄꯗꯨ ꯇꯥꯔꯗꯨꯅ ꯁꯥꯔꯁꯨ ꯍꯧꯒꯠꯂꯛꯑꯒ ꯍꯪꯉꯛꯏ, ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ ꯅꯪꯕꯨ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯣ? ꯑꯩꯁꯨ, ꯁꯥꯔ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯏ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯁꯥꯔꯁꯦ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕ ꯅꯪꯁꯤꯗꯤ ꯇꯜꯂꯤꯍꯦ, ꯀꯅꯥ ꯀꯞꯇꯣꯏꯅꯣ ꯍꯧꯖꯤꯛꯄꯨ? ꯂꯥꯛꯑꯣ ꯇꯨꯝꯃꯁꯦ, ꯑꯍꯤꯡꯁꯤꯗ ꯇꯨꯝꯗꯅ ꯂꯩꯔꯒ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ? ꯑꯩꯁꯨ ꯀꯞꯇꯨꯅ ꯁꯥꯔꯗ ꯑꯗꯨꯃꯛ ꯐꯖꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯁꯥꯔꯁꯨ ꯃꯨꯟꯅ ꯉꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯥꯕꯗꯒꯤ ꯁꯥꯔꯁꯨ ꯃꯈꯣꯟꯗꯨ ꯇꯥꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕ ꯃꯈꯣꯟꯁꯤꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯇꯥꯔꯤꯁꯤꯕꯨ? ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯨꯝꯅ ꯇꯧꯔꯛꯏꯁꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯁꯥꯔ, ꯂꯥꯞꯅ ꯇꯥꯔꯝꯕꯗꯒꯤ ꯅꯛꯅ ꯁꯨꯝ ꯇꯥꯔꯛꯑꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯥꯔꯁꯨ ꯑꯩꯉꯣꯟꯗ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯣꯏꯕ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯤꯕꯗ ꯃꯩ ꯊꯥꯗꯦ ꯐꯨꯝꯅꯕꯅꯤ, ꯑꯗꯨꯅꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯃꯤꯒꯤ ꯊꯋꯥꯏꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯁꯥꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯁꯥꯔꯒ ꯑꯩꯒꯁꯨ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯀꯌꯥ ꯂꯩꯔꯛꯄꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌా ꯑꯃ ꯇꯧꯔꯛꯈꯤ꯫ ꯀꯨꯀꯤꯁꯤꯡꯅꯁꯨ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯁꯤꯐꯥꯏ ꯀꯦꯝꯞ ꯑꯁꯤꯗ ꯂꯣꯠꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯀꯦꯝꯞ ꯑꯁꯤ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯁꯤꯐꯥꯏꯁꯤꯡꯒꯁꯨ ꯃꯨꯛꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯐꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯉꯥꯛꯄꯤꯗꯨꯅ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ꯫
ꯃꯐꯝꯗꯨꯗ ꯂꯩꯕꯗ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕꯅ ꯏꯁꯥ ꯄꯨꯝꯕ ꯑꯩꯁꯨ ꯁꯣꯟꯊꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯃꯩꯇꯩꯒ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯁꯤꯐꯥꯏꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯌꯦꯡ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯕ ꯐꯪꯂꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯌꯩꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣ ꯍꯥꯏꯗꯅ ꯈꯟꯖꯔꯝꯃꯤ꯫ ꯏꯁꯥꯁꯨ ꯁꯣꯟꯊꯕꯒ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯏꯃꯥꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯕꯣꯏ ꯅꯤꯡꯏ꯫ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯁꯨ ꯑꯗꯨꯃꯛ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯏꯂꯦꯠ ꯃꯅꯥꯛ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯗꯧꯅ ꯇꯧꯔꯤꯕꯗꯨ ꯑꯩꯅꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯑꯥꯗ ꯂꯦꯞꯄꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯣꯏꯒꯤ ꯃꯐꯝꯁꯤꯗꯁꯨ ꯇꯝꯅꯕ ꯀꯥꯏꯗꯨ ꯂꯩꯕ ꯖꯥꯠꯂꯥ? ꯑꯩꯅ ꯇꯥꯕꯗ ꯁꯤꯐꯥꯏ ꯀꯦꯝꯞꯁꯤꯒ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯔꯤꯕꯗꯨꯒꯁꯨ ꯌꯥꯝꯅ ꯅꯛꯅꯩ ꯍꯥꯏꯅ ꯇꯥꯈꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯝꯅ ꯉꯥꯛ ꯈꯜꯂꯤꯉꯩꯗ ꯍꯧꯖꯤꯛꯇ ꯂꯦꯞꯂꯝꯕꯗꯨ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯅꯤ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯄꯗꯧꯅ ꯇꯧꯔꯛꯈꯤꯕꯗꯨ꯫ ꯑꯩꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯑꯩꯁꯨ ꯀꯦꯝꯞꯁꯤꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯩꯒꯤ ꯏꯁꯥꯗ ꯃꯤꯅ ꯏꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯪꯉꯛꯏ, "ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ?" ꯏꯃꯥ ꯑꯩ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯣ ꯍꯪꯂꯨꯕꯗ ꯏꯃꯥꯅꯁꯨ ꯁꯤꯐꯥꯏꯁꯤꯡꯗꯨꯅ ꯄꯨꯊꯣꯔꯛ "ꯅꯪ ꯁꯥꯔꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯔꯛꯄꯗꯒꯤ ꯅꯪꯕꯨ ꯂꯧꯔꯨꯔꯒ ꯌꯨꯝꯗ ꯊꯝꯕꯅꯤ." ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ hangaki. ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤꯔꯝꯃꯤ. ꯕꯕꯥꯅ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯍꯥꯏꯔꯛꯏ. ꯑꯁꯨꯝꯅ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ. ꯑꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯉꯛꯑꯝꯃꯤ. ꯑꯩꯁꯨ ꯊꯦꯡꯅꯔꯛꯄ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯈꯤꯔꯝꯃꯤ. ꯑꯃꯥꯏꯕꯗꯨꯅ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯁꯦ ꯂꯥꯏ ꯐꯠꯇꯕꯅ ꯄꯨꯒꯦ ꯇꯧꯔꯝꯕꯅꯤ. ꯃꯁꯥꯒ ꯁꯣꯟꯕꯒ ꯗꯁꯥ ꯁꯣꯟꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯥꯈꯤꯕꯅꯤ. ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯏꯜꯂꯛꯏ ꯍꯥꯏꯕꯗꯣ ꯑꯇꯩ ꯅꯠꯇꯦ, ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯣꯔꯦ ꯍꯥꯏꯗꯅ ꯂꯝꯗꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗꯨꯅ ꯏꯟꯁꯤꯟꯕꯤꯔꯛꯏꯕꯅꯤ. ꯏꯁꯣꯔꯗꯨꯅ ꯏꯕꯨꯡꯉꯣꯁꯦ ꯀꯟꯕꯤꯔꯛꯑꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯐꯝꯁꯤꯗ ꯌꯧꯔꯛꯑꯝꯕꯒꯤ ꯋꯥ ꯂꯩꯇꯦ." ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯝꯃꯤ. ꯑꯃꯥꯏꯕꯗꯨꯅꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯗ ꯆꯠꯈꯤꯔꯝꯃꯤ. ꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯗꯅ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕꯗꯨꯁꯨ ꯐꯈꯤꯔꯝꯃꯤ. ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯑꯩ ꯎꯕꯗ ꯑꯗꯨꯃꯛ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯍꯪꯉꯛꯈꯤ. ꯑꯩꯅꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯑꯥꯗ ꯂꯩꯕꯗꯣ ꯇꯜꯂꯦ ꯍꯥꯏꯗ꯭ꯔꯣ, ꯅꯣꯏꯅ ꯑꯥꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯕꯗꯣ, ꯑꯩꯁꯦ ꯁꯤꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" ꯍꯥꯏꯔꯨꯕꯗ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯆꯩꯗꯨꯅ ꯉꯥꯡꯂꯝꯃꯤ. ꯑꯩꯅꯁꯨ "ꯌꯥꯔꯦ ꯇꯣꯛꯑꯣ, ꯉꯥꯡꯅꯔꯅꯨ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ 12 ꯀꯥꯖꯔꯦ. ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯗꯨ ꯍꯧꯖꯤꯛꯁꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ. ꯍꯧꯖꯤꯛꯇꯕꯨ ꯇꯝꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯋꯥꯅꯤ. ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯋꯥꯈꯤꯕ, ꯄꯥꯈꯠꯈꯤꯕ, ꯏꯁꯥꯗ ꯐꯥꯎꯈꯤꯕ ꯑꯀꯤꯕꯗꯨꯗꯤ ꯀꯥꯎꯕ ꯉꯝꯂꯝꯗꯦ." ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯑꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫